Awida thokiba thongdokpu yaningdaba phongdoktuna tongan mafamsingda khongjang changsinkhre Imphal East ki manung chana laiba Nongmaibungki Eastern Student Club na sinduna wakat mifam famki wakat mifam aduda saruk yariba singna kuki terrorist singi thawong yaningde angang hatpa terak piu irang asi lenga anga athubuda loisilu haibana chingba thaba placard sing paiki amaromdasu chekon gi maira paibi singna tronglawbi ki thongdokpu yaningdaba phongdoktuna wakat mifam famki wakat mifam aduda saruk yakibi amana phongdorakpada miyoibana Kwaideki sep oi haina famung da tumlibani aduba famung da tumliba karisu khangjedriba anganganibu minungsi leitana hatpiba sina takpadi aikoi mafam amata da sep oidre haibani maramaduna kokomina changsilakpa khongjang khudimuk sawatkan haiba wafam phongdoki kurai maike da sulamlong kurai konsam laikai area gi maira paibi singna khongjang changsinki khongjang aduda kuki singna angang hatpa yaningde mihat pasing dandi piu haiba kholau kaya lauki Bana Kaidagi Yunda Layraga Shep Oi Haidana Pamunga Tumi Basa Masilisha Laga Nako Teroniski Kuki Sina Kapapa Numi Maruna Bali was a question Pamunga Tumaga Kangan Manunda Labor the Isagi Shep Oi the Trabasa Karamba Pamdana Pinalenta we say Nasi Koko Mina Horapi how couldn't make the Sotarapata Nisakon in Mera Pipina couldn't Magna Sarbiagani Habasa Masi Kola in the Laudi Let's happy raga. Mama kan no haibam khangde isase aing kaya kaya koi na sa ona bata ko bina sa tara ko khong nim kutin matta ni se ko maira pai bina sa ya gani hai masa ani du ko laga tumse riba mama du gi mamang du da angang ani sna leita base akoi da su oi hai ningai leiti aduga ai khoi da su simse laga yeng biu kaya ki matik thamoi kairam gani so om gani habado asimak ta da su Hausi bhawa mamai memit pang bangamdri makhoi chokri konba pham konbagi wada adom le changsil luni khoi na toksluni khara tanghai rakani ko kai rakani asigum ba penda ba mayam se khoi kayani khangdana lei ko haibado akhoi khang bangam salak pagi pangal lei salaktre aduna khoi di sirigi matong tarak padedi khoi na tawning ba mong ta torkani aduga khoi bu so hatpiu isa singdu tunggilam jumbiren oira kadaba natraba makhoi to Makoi sing to get a left to left and Edua. Bend up a gig holox or quick. The Chatagiba, Atrocity Mayam Zumba, Yaning the photo point I coin. I remember a city can also walk and become from 70. And I coin a yam Kana Panjaningi di was a Panviriba when he pulled the Sarkar as they coin a hygiene initiative. Yari Mokai to Matanda was it like Nariba with the conflicting, especially with the cookie, the material conflicting. Russian binana ba tu matan na madutang taon jinini makata na koita